Israel lanmi ama Hamas na nongmay taragani thoira kapsilakbada sizinaraga hingauke. Israel lanmi ama na haukiba October 3 Hamas na landarakiba matam aduda mahak matau karam na hingauki haibage wari lithokladuna mangonda nongmay taragani thoira kapsilakhe adubu mahak na sizinaduna laibadage mahak hingaukiba ni haire. Israel lanmi gi first lieutenant Eden Ram na phongdokbada laikhidraba mahaki mamanabasingi marakta mahaksu masa lengdana sizinaduna laikhe. Mahak masa asi October 3, 2023 thangja numit ke mipay ningai wai ba thodok adudage hinghauriba singgi manungda mahaksu amane first lieutenant asina phongdok bada mahaki lanmi mapang taruka loinana ka amada thorokpa yadana laikhe mahak na laikhiba du makhongda nongmaina palaba matung ka amada sensinduna lotkhe makhoi taret na masing yamlaba hamasing adu thengnaba ngamdana lairingai IDF troop na lairiba mafam aduda thong thugairaga Hamas kangbu changsilaglaba matung atat akham leitana makhoi taret ki mathakta nongmai kapsilakhe matamduda mahak masa sirabra hinglibra haibadu chapchana khangkhide adubu asiba mi amagumna masada faukhe mahak nongmaina panbagi chaina matam khara fauramlaba matungdagi de karisu ukhidrai karisu takhidrai aroiba nongmai maru amana mahakpu kaptuna hatpa mekuptu mahakna ngaiduna laikhe adubu aroiba bullet adu mangonda kaplakhide mahaki mamanaba mariga loinana I marakta mahaki haksang leng watpa ngamdana taduna laikhe mahakpu kanba lakpa miyoising ngaiduna masa lengdana lairingai marak aduda mahaki mamanaba saharna sorhonbagi ithilama mangonda faurakhe mamanaba sahar asisu mahaka loinana Hamas ki attack adudagi hingaukhibane tungda saharna mahaki uniform lauthoklaga mangonda han balayeng satharakhe matamduda Eden Ramna masagi karamba mafamsingda nongmaina panbagi haibadu yengba haujakhe masadagi I yamna chatmankhibana mikup kharada mahak siragadaba miyoi amagumna faukhe adubu Hamas ki makhutta pung marirom asiba magi saktam logduna lairuraba matung mamaida Israel lanmigi rescue team laktuna mahakpo Soroka hospital da pukhatuna laikana khe ahan boina hospital da yaurakpaga doctor singna mangonda hairakhiba wahai ase imung manungda pau piduna mahak hingli haibadu khanganba pambra haina hanglakhe mahaksu China kayagi marakta imung manungda mahak hinghaure haibadu pau piduna makhoigi awaba kokhanna bahonakhe masigi matung ahanba pung 9 gi matam adu achauba lantheng anirak mayokna duna mahaki kannaba chauba operation ani pangthokhe doctor singna mahakpu numit humni chupna ventilator da thambaga loinana masa pumba pangthabagi hida kaptuna masada fauriba China hanthana bahona duna lairaklaba matung mamaida mahak tapna masa fagalakhe haujikti makhong ani na leptuna khongkap kharadi chatpa ngamlei hospital da leiringai first lieutenant Eden Rambo Israel ki president Isaac Herzog na thauna phabagi award piduna ikai khumnakhe Japan gi chahi khwaidagi yamlabi nupi masagi chahi 113 ta laikhedrai